पालिस जुसिकी मनुंग चना लाइरिबा लैतामपोपी हारिबा एरियादा ngasai ayu angambagi hauraga ayu angambadagi hauraga aitare koigi lau unaba hona mitai khunja sing lau unaba hona matamda kuki singna athingba pirakhiba mi nauri caption duna udana ba honar khebagi thogdok thokra matung ji pung mari makhai manga tasale si phawda charangna badu thoki ado huji phawda lairibo pham ding asai aina ahan bai tare paulo matamda mayamna paudamba matamda khunja singna namhauba futti asai tare maramdi asongi songfel lomda lairiba khulai paiba kuki militants hai tare kuki khulai paiba sing tholapagi video footage ama uhanjakhiba laire madu uhaliba mafam maduda khunja singi market gi hariba CRPF Assam Rifles State Force amadi BSF ki security personnel sing da wakat padagi hariba maruina Assam Rifles ki maikai dagi Central Forces hai tare hariba personnel sing asina ayuk pung ama habdi pung nungkhil rom dagi wakalapodona hauraga pung ahum makhai taramdai da hariba miyana wakali mafam du changaga operation chathagani haiduna tawro matung da ahum makai khara helakwa mafam dagi Songfel da chakhiba changjangiba laira Central Forces singje do yamna ngak paigadra miyangi market gi fian da phongdorak libasi khulai paiba laire khangthaba mafam aduda changubu matamda Central Forces na karigumba amata clue hai tare karigumda khangdana tholupagi thogdu ama hojikse thopagi mami ma chauna tarak basina maram oraga hariba kuki militant singa si mangjau na chahan khina badang tam matam han bagi thabak chathara bara haibisu kunja singi market gi hanadagi chu tongan tongan ba thogdok kaya ama thokre phongdok pa legre hojik chu makhadana adumak hariba thogdok si tholibra haibase miyangi market gi hangai tare aduna oriba fiba masina maram oraga makhatana asonda lairiba khogi mitai gi lofam singa si uba changma ngangkhigadra maram di makhoi gi kemak haidraga ju khulai pa lairiba mathakta lairiba sang singadu takthokpa khunja singi market gi takthok airibni hujibodi takthok tan lairibani madu takthok tabasina maram oraga khunja singdi karamba फिल्म अमदा लेगदुर वे हाबजा अचोबो वहांग ओइबदन तना मु खुना चिंगी मार्केट की फोंगदोरग लिबदी तोंगा तोनबा खुलंगा लिबा खुलंगा पा विलेज वॉलंटियर सिंगी मार्केट गिदी हारो मिtai की विलेज वॉलंटियर सिंगी मार्केट गिदी तोंगा तोनबा खुलाई के आमा ममांगदा पिखा खिबा लेरे ngarang han makta da suma chingya ba खुलाई सिंग सिक्योरिटी पार्टनर सिंगना फागत खिबगी पाव मियाम पुन मन खंगनर वफमनी अदुबु कुकी रोंगी साइड लोमदा Phongna makhoi lokhat kiba report si ipang phangdaba aduga ngasi maktada hariba songfen gi area sida khulai paiba laire haibagi proof evidence footage laiba taraga chu madu huji changchaluma tamda thenga kana changchaluma tamda madugi karigumba clue amata sophisticated weapon na tagana mioi miscreant tara madu amda phabanga maktaba habaji yamna achauba chingnaba amadi karamba thogdokna tholiba haiba achau wahang ama miyam punamakta hangnarakli aduna orakli ba film asina manipuri governor security advisor DGP amadi chief secretary gi market gi chapchaba response ama pidaba taragde masina nakan ani gi marakta karamba da tongshalaga Central Forces Central Government amadi security advisor governor na lairiba miyeng sikaron da thamibano karamba gi michang dono haiba wahang ama orakadri bani aduna asumlaba michang mikhai naibagi thong ama chatharak le haibasi yamna Phongna miyamna laurting charak asida athu matamda yam thuna chapchaba thabak to paikhapadana tana miyana chamam nariba jingnariba singa ko hombadana tana tangdu laita ba ingtapa manipu tangdu laita na masagi lofamda masagi pata tariba lofamda low uba yade haribagi chanabi unconstitutional oiba law thugaiba rule thugaiba asunglaba thong singa se kanano habdo thidoga chapchana thabak paikhatpa law thugaiba singi mathakta action loba du mathak tar habo phanje thamjagolna ngasigi berakta ngasigi thogdu osida ai tar chapchaba solution ama purak padumakti ngam khidre habo phanje thamjagolna hiramasi matangda paudam chariba naurem tanuranjan laitan pokpi lokho uba khuding nakta angang je nam dana phare ngasi kokina ngasi khoi sabo khoi basang matamda moina khoigi angang nubi changuba matam sida nauri kapaktana angang nubi akhoi karim paidana isam chamna changubani adu laitum khara thomdo moi nauri kape adu mathakte hujiksu moi asida bankar saraga lairi stair for badagi khoigi mayang sibai mayam lakpire moi da khoina covering operation changbiu na haibado moi delete tawduna laire adu kona sanga ngasai nongmai paraga lairiba uriba midupu moi na ka kharaga phadana nongmai pudarakena kumakpase masi atoki mati laitang pupi kuja akhoi na atoki mati waruk jai masi atoki mati waruk jai hari sineba khoina adu adum lairi moi di hujik pau karim bok tawbu ngamdi moi dadi khoi mitai dadi uba khudingda adum phabiri sini adu si khoi yam pejade makhatana si thokdana maide si takhokna si yam thuba matamda masi takhokpiyu sini akhoi gidi moi leitraga di akhoi su santi da laigani
aduna moiju lapna lehambigo khoju adum moi laitragadi khoju moida hauba khopa laite aduna moiju moigi thopa laigi chanu khoju khogi thopa lau unaba khoi hotnari sini akhoi da moida haurba laite akhoina sapo khoiba aigi ramdam da sangbada bo moina thingbai kari noba yam pende haijini pende di pendre aduk ematik pendre ba koi je mamang chahi da jus mana sibaina nga ga lo dum ugi ba adu kumsi ju una bana koi kunja mayam kan na tawga honar khoi dana ko tana taw nga si je khanghok dana moi asom dagi ni khara tholaga akhogi border ni sida changak pa yaro yan hari aida koi nang sagi laiba koi person thori ba koi hum ni yam sida lebi yam ba ni sine ina koi hum thogjal khoi ba horoka na moi butu wa tu para chen thore adu matam da moi bsf kar santri tabion hai bsf to moi control to ngamdi moi na torok pe khanda da adagi akoi ju upai lerak tamina gari je khamaga thamamadi yadamni na koi gari kitang thogduoga koi phone taro koi lakai mi myam kawre kawrga lakai mi myam changjal mo jo somda mayam thole lairibe bsf sing na kharang control tar to bigadra na kitang kana tong leiram mane adagi makhata mo jo torok ter ngam da bagi mo mo na tong na mo jo sai asong mi chang bai mo taw tawre kukirom sai tagi adai da koi jo adamain leibu dagi koi thawai jan wai ta na koi mera pai bijing adagi leiriba mayam koi mo loi kawre mayam lo changjana raga koi khungang lekai mayam changjana raga moiga koiga awai kum tong nare adagi nung thom nare nauri kapthanare kapthana matam da dai moina ha changak pa yara koina changni ha koigi jaga ni changde yaro ha moina ha noigi jaga na te koi ni ha akoina ngamnar changjal bada moi nauri kape su nauri kapu ga si gari da pale nauri ju adai da ai sal smai lei da garli ba par smai lei dai da mon nauri kapsalok da tawam khangnar gari je lei thu khamaga lei ngai da kitang hantu amule da moi samnai pal lo share ai ju madu kawar akoi mayam am lei ngai da gari thogil mu khor jan khoi be changal da mana AK47 para direct ai mon chenjal ga kap kone na chibai du samnai pal uri bra share pi uri bra ju khangdre madu de bsf ni natre ado moi akoi da ngak pi chen bi ga tra hare chenjal ai mon AK da pa chala ma kak tor chenjal ai mon kap ke to ada angang mayam ko lei mayam na ado to ga da phana puna to na de mai tor ai gari hanture ga dum ngak ler ga khoi je khoi de yaro na khoi di khoi ngamna moina ting ngam halroi khoi jing sai khoi area ni akoina tori family da moina ju yam kan henjan da jara yarga de khoina hajaning na lakpiri ba khoi press isin nau gi chai ta gi ju mi lebang myam khangna masida khoina tori bi da mayam ngasi ju lakpiri lakba budi ada masi mayam khangna thabak thona khoi sida khoi hana de haija bujik moi sida sibai thammi brege sabalo re sida lei ba santri pose khara jana mi khara nga sida lori ba pose da ju sibai am da thajan birak tiru ju ko na moi thajan birak khoi mamang lai masi bangkram dang sabiro khoi protection oina ha mani ngasi bago tawde khoi gi ligi school da khara thamme asida uri ba sida moi sibai khara thamme ado akoi sim marak che free dum moina sangthok chang ya bai mong to boi mong taw re adana khoi ba khanjam noi ti adana makha ta ba sum thok da mang thuan dana ba ngasi thongna je khoi kai gum khulai painer moi ta de sina yam yong ni adana masim tang de ai wakhan da masim tang taw ning de khoi sarkar gi sait te gi hang dang dang masi khoi sida athu ba da lairi ba sibai jing ji na taw ma thok gi sida gi ahian ba hapsan biraga khoi ba kitang protection taw ni ko lowsing u ba mateng oina ba gi na ya aduga sai asi mathak da kulai pa ba leidra moi sima phone ta thok ina ba kai khadu masi akoina phanam ja haijara na sarkar da jo phanam hare ta thok pi ra akoi meitai gi oina di yong akoi sida leiri yam je karim ta leng ba to we aron khulai nungai leram aram bai khara leram kholom zum ta leibal ta thok re am ta le hendra adagi hojing na moi gi tisidi na si akoi low khori ji moi akoi gi jam 50 meter phana dre si leije moi da sida leira sida moi da law bo khu mu ta we asima tang tak thok ro adi ta da khoi sa ji kitang shanti oini harban moi gi chung tak moi gi na dum free do openly na par dum le hen bai mong tham akoi gi na khut punjala thamba moi gi na tha do khoi mong ta we adung sai mon tore mo sibai muk tu ma na la kin control tor moi injang ra ko injang da driver mon on da man ek ek tor ka ko ni to dai thamoi yam pien